ngasi ayu phong ki ba tongan tongan ba manipuri si phong singdi gi maru oibi I pauk sing khonga charaga manipur top channel gi maike gi myamna thamjigi ahan bada assembly gi nungju mifam theng thrabi ai manipur legislative assembly gi nungju mifam asi haujik lairiba covid-19 gi laisat asina maram oiraga hana gi matam dagi khara theng thana phamlaba yai hairi haukiba February 3 dagi 22 fawba budget session phamkraba matung tha taruki manungda monsoon session asi pangthok pham thokpani adubo mifam asi covid-19 na maram oiduna August thakai phawba yeithokla yai haina paw sina so hairi marak thana Zika virus ki case amasu positive oire Kerala da hauju case taraga mapan sure sahi khumdragum suraba nupi ama Kerala da Zika virus ki test tawbada positive oire mahak tharaga state asida hauju phawba infection asina sogalaba migi masing puna taraga mapan yaure haina so Phongdoklakle Atopa paw amana Philippines te attack tawrabadi US na khut tharakani haina Biden administration na China da warning tokre South China Sea ACS asi sada maudragi mathakta China na makhoi gini haina claim tawbada United States ki hanagi Trump administration na reject tawkibadu haujik paliba जो Biden की administration से support तौखरे लोनेना tension वांग लिबा लमदमसी China ना Philippines ते attack तो बतारबदी US अमसुम Philippines की मरकत लैबा defense treaty ना मरमोइदुन US ना China की मथकता खुद थारकनी हान administration ना warning तौखरे अतोपा पाव मनमो नातोंदा साइसिनगदबा अनौबु कोविड लाइना ngakthoknaba vaccine ama sada sangyeng tawbada virus thingba ngamle study dose ama khaktamak thagdaba amasum natonda kapsingadaba covid-19 laina ngakthoknaba vaccine ama scientist na puthokli madu sada sangyeng tawbada SARS-CoV-2 virus matik sana thingba amasum atopada sandokpusu thingba ngamle hari journal Science Advances da phongkiba study amada natonda saisingadaba anoba vaccine asi influenza digi ngakthoknaba sijinariba vaccine singa mane hari haujik sijinariba vaccine sing yamna mai pakli adu prithibigi mi ayambadi vaccine kaptri phibam sida laina ngakthoknaba amasum sandokpa thingnanabagi damak sijinabada laiba amasum yamna su phaba vaccine sing darkar oi haina United States ki University of Georgia gi Professor Paul Macrae haiki masigi anoba vaccine asi mi desu sijinaba yare haiba khanglabadi masina SARS-CoV-2 virus ningthina thingduna COVID-19 laisat laksinbada mating oigani haina study ki co-leader oiriba Macrae haiki vaccine asi dose ama khaktamak thagadabani amasum masi sumnagi refrigerator temperature yamdrabada tha ahum phawba thambiye mi kharadi getum gi akibasu leiba maramna natona saisingadaba vaccine asina hena khudong chahangani haina su thajai haina researchers singna haiki atopa pawamana flu gi vaccine kapthokpana covid-19 gi aruba phibamdagi ngakthoi haina thajari mausagi lok khurai taraktanaba vaccine kapthokpa mi singsi covid-19 naduna yamna aruba phibamna tarakpa yabadagi ngakthoi amasu makoisi emergency thoidokna darkar tagadaba mandi haina yamna sauna sathaba anoba study amana Phongdoklakle makasa tharakpoina state sigi paw khara MOU sign tawdriba phawba boycott handokloi IHRA Tenopal district ki Ministry of Road Transport and Highway gi makhada Asian Highway number 1 sema masum upgradation gi thabak tawbada boycott tawbagi wafam na haunana session halle haina IHRA International Human Rights Association Manipur gi President Mark Thangmang Hokimna Phongdoklakle Mark Thangmang Hokimna hai IHRA Asian Development Bank amasum Ministry of Road Transport and Highways ki marakta MOU Memorandum of Understanding ama laktriba phawba AH1 upgradation tawbada boycott chatharibasi handokloi IHRA na say asigi February da officially oina boycott tawre haina laukthokhi amasum boycott ki wafam asi ngasi amukka hana session hankhre lambi asi siembagi thabakta lam mapu amasum implementing agency ki marakta mukna balakli sada samadi Tenopal district administration yauna implementing agency amasum akoibata leiba third party na yakshin madagi thonba senja thumjagi issue na ni haina Mark Thangmangna maral sikhi atopa pawamana IM na ki hale haina wakatkre Senapati district ki RTI
यूजर्सिंगदा NACN IMना किहनबगी थबक चथरे हाइना होम अफेयर्स की यूनियन मिनिस्टर अमित शाह हौखिबा जुन 13 नेशनल कैंपेन फॉर पीपल्स राइट टू इन्फॉर्मेशन NCPRI ना वाकथरे हाइरि RTIA की मखादा डेवलपमेंट वर्क्स की प्रोग्रेस अमसुम यूटिलाइजेशन की डिटेल ग मरी लेना ई पाव फोंगलुबगी दमक सेनापति डिस्ट्रिक्ट की फाइबोंग विलेज की केस इनोस ताफाव फियामाई विलेज की पी जॉनसन समो ngari raidulomai village tigi SP Benjamin amasum khabung khuno village tigi PR Amos ta NACN ki hanbagi thabak sathare public fund sizinabda transparency amasum accountability lehanana ba makoina lok ayuta Manipur gi office ta complaint file tokhi adubo makoina thab application adu handongna ba IM na ki hanbagi thabak sathara ki haina Amit Shah da pisin ki ba sirol adu da palli hairi RTI users sing asigi safety ki dama Joy Kumar Waheng bamna AHRC da petition thakre Ministry of Home Affairs na khudakta sunabe action lawbiyu haina takshin kre so haidi marak thana tentak na sanabagi pawng tang myam da share tawjaramge British police na lakna fana ba yadraba babok nifugu mapan fare official taraga mapan asu opan nangkre ngasi Italy amasum England ani ki marakta sanakiba Euro 2020 final ngak selingai da lakna fana yadraba throna Wembley Stadium manakta khana sainaba thokraba matungna British police na nifugu mapan fakat kre amasum asigi officer taraga mapan na asu apanang kre babok singna Italy na penalty kaunaraga mai pakiba match adugi sanaba haudringai gi mamangda makhoi masel amaga amasum official singna pangkhata khanaki security cordon thugairaga Wembley gi perimeter area da thomjinki aikoina ngasigi numita minifugum phon tongan maral fare makhoi darka leirabadi phajinaba officer sing numidang supa leigani haina metropolitan police na Twitter da haiki hans paus na fudoragdi makasa tarak poina Manipur gi pau khara laikhidraba constable gi imung lising yang khai pikre haukiba thasigi nipana covid vaccine kapnaba pareng lenglingai da lek tharakpadi gi laikhidraba police constable gi loinabi Imphal West district police ki ASP nal policing yang khai mateng pangkhre pausnai laikhidraba mi edudi Kangpokpi district ki manung sanba Kaithel Manbi village tagi Kanggogin singsit sei kunga tarukni mateng panggi sanpum maduna maki loinabi da ASP na ngasi kusina kibani laikhidraba singsit Imphal West district ta posting tabani ma COVID-19 gi ani suba dose ki vaccine kapnaba lepingai da lek tharakpadi gi lekatnaba pukhatpada laikhidabani so hairi atopa pawmana sahi taragani thoi mathak angang singna vaccine kapagi ayaba pirakpa yana leire saliba sayolasigi manungda sahi taragani thoi gi mathakta angang singda Zydus Kedila gi COVID-19 vaccine kapada drugs Controller General of India ayaba piraba yana leire haina agency dagi phangba pawna hairi central government ki official aman agency asida phongdorapagi matungina Zykov the vaccine asi ahal sing amadi sei taragani thoigi angang singda hana sangging tokre amadi marilena pe export sing sangging adubu yana khrabani hainasu pawsina phongdorakli atopa pawmana lampunamak state kini haiba CM gi wafam KSO na yakhidre haukiba July mangara Kangpokpi district ki Mangjol khunda ban mahosa pangthokma matamda lampunamak government kini haina phongdokiba wafambu Koki Student Organization Headquarters KSO GHQ na kana yaning da phongdokre mahairoi loop asigi matungina Chief Minister na extend law khangkre haibadu uthoksare amasum public threat ki doctrine khangdabadong na tawre Maki warol aduna lamda maduda khundari ba miyoi singamasum state asigi tribal miyam gi sentiments wale loinana maki laingak na public opinion amasum democratic value thaboidre hairi KSO CHQ gi sirolaman hai Kangpokpi Kanglatombi Reserve Forest KK Reserve Forest asi lamda maduda khundari ba miyoi singamasum state government ani gi marakta yena duna lairibane Maramaduna nakal anigi marakta yana bama puraktriba phawba development project amata paikhattabana government gi asingbo igani Chief Minister gi warol aduna singi miyam gi puwari amasum makhoi gi land ownership ki right adu thawoi bidre scheduled tribe and other traditional forest dwellers
Recognition of Forest Right 2006 na Schedule Track ki historical injustice ko hananabagidamagta forest ki lamda khunda sinbagi ayaba piri ek asina makhoida forest manungda lam lauba amasum laibigi right piri ek asina state ki eminent dominant power aduda athingba pi haina serol phungdorakli KSOG High Skill na makatari si Minister na Kabru Reserve Forest ki matang na phongdokhibu wafam adu UN General Assembly na 1992 na warep laukiba Declaration on Rights of Person belonging to national or ethnic, religious and linguistic minority ki mayoktani CM Billion ki warol na tribal land ownership system land resources amasu makoi ki culture ki matang da Indian Constitution ki Article 371C da wafam adu gisu mayoktani makatana Manipur haujuk satnariba Manipur Land Revenue and Land Reform Act asina singilam konsindabana maki waroladuna Act asigi provision asi thawoidre haidi se Minister Biren lampuna mag state kini haba wafam na singi miyamda Indian Constitution amasum MLR Act na piba right adu nam thabadona tawre haba wafam zukuki mahairoi loop asina phongdorakli thengthang kya mathang lakiba government singna uniform land law thambagi khuthangda singamasum tamgi lamgi mari thugaina ba honaduna lakli tribal gi lambu development project natragana reserve forest natragana protected site lakthokuna lakshinana ba honaba sina singtam tokhai tahanabagi masa ohengani suhari se Minister Birena populist politics tagi lapthoknaba aduga saklot pamiyoy singamasum organization singna Kabru range ta khundari ba kuki singbu foreigner natragana illegal immigrant kauduna kanglup masin nungsinadana ba sinba thingnaba KSOG High Skill na appeal tawri hens phongdorakli atopa pawamanamo MSPDCL gi makhara thabak suriba JTA singi thamari khusuman athubada pithokpiyo Manipur State Power Distribution Company Limited MSPDCL gi makhara nungju nungsa aying nungthil khaktana thabak sujariba Junior Technical Assistant JAT singi thamari gi pithoktana lairib khusuman athubada pithokpiyo haina MSPDCL Engage Employees Union mari lenaba authority ki pungningsu singsilakli haina pali atopa pawamana tha tara gi angang hingnanaba malem gi khwaidi ki tangwa injection ngari Karnataka gi Bengaluru da supnadagi tha tara khakta ngairiba angang nupi masa amana lupa crore taraga taruki yamlaba senpham ama sangba medicine ama gi tamak ngairaduna maki hingbagi lanpham mayoknari spinal muscular atrophy type 1 naba khiati kobi angang nupi masa adu hingnanabagi dama afaba Tanjama Pangi Hyderabadi Mahakna Masagi Sahi Ani Shudringi Mamangda Zin Therapy Gidamak Hyderabadi Hita Adu Matautari Zolgens Makabo Malem gi Khwaidi gi Tangba Drug Adu Fangnabagi Mateng Oinaba Maki Imungna crowdfunding Mateng Lauri Aduba Hauzik Pawbada Makoin Supnatagi Lupa crore 3.3 Kaktamak Pangbangamli Sanapot Singaloniana Sanagadava Sahi Matangasina Maki Masanupina Haukiba Tatarutagi Laina Sinarakli Mahak mesin sing khakta loinari magi layengda sanbiduna tengbang biu haina maki mama Joshua haiki haina phongdorakli atopa pawamana hanagi president Zuma jela thamkhibagi irangna South Africa da taruk sikre South Africa gi hanagi president Jacob Zuma bu jela thamduna serak pikhibagi makha tarakpada tholakhiba Irang hingsa gi thaudok hengalakibadagi yamdrabada miyoi taruk sikre amasu miyoi saniga taraga mapan fare haina ngasi nintokaba numita police na phongdokre hingsa adu laksin bada police ta mateng oinaba army gi lanmising sijinaragani haina South Africa National Defence Force na haikre dukan sing amasum business sing lut tawkre amasum yekhai thingaikre irang toribising na lambida tier sing amasum truck sing mai thaduna traffic ta akaiba pikre haina su phongdorakli atopa paw khara namo vaccination tawrabasingda priority pigani haibisi hida kaptabasingbu discrimination tawbuni haiduna wakalakle Manipur government ki home department na June kuntra English singani ga kungi mathoida thokiba order na Constitution of India ki article 14 19 amadi amasum 21 violate tawre haiduna High Court of Manipur da petition file torakle
COVID-19 pandemic की second wave lanthengnarakliba Manipur government की maikaidigi Home Department na June 13 English ingani kunga mathoida thokiba order number H 16016/2020 HD amada lainga ki maikaidigi COVID infection scenario asibu assess tawraga lapthoklaba sangna curfew containment zone ki order sing komthokani haikibigi mathakta public health safety bu compromise tawdana COVID vaccination tawraba employees sing amadi workers sing leiba constitution organization factory dukan kaithel amasum private office na singbra priority piduna hangdok hanana ba khanari have wapambu High Court of Manipur da wakaladuna singnarakle wakat asi Technopal district ki masi subdivision ki manungsanba khangsim village dagi Osbat Khaling Sai Kungunipan Apokpa Ke Thomas Marinkoba Miamana petitioner oidana wakalakhibani Mana public interest litigation PIL oina file torkiba maki petition aduna respondent sing oina consilaklibana Manipur government ki makeida chief secretary special secretary home amasum health services ki director ni atopa paw amana oja singna pen down strike ki warep lokre Manipur government higher secondary lecturer Welfare Association gi ex-president M. Joy Kumana mayay tangbal laudun ngarang CC Higher Secondary School pangthokiba mifam amada government na ROP 2019 gi matang na asumba order ama thoktrabadi examination result committee na HSLC amadi Higher Secondary Examination 2021 gi pen down strike sanctionabagi phirep lauri hari Association asigi General Secretary M. Zadumani gi Sirol amana haibada haukiba sahi ani romdagi mari leinaba authority na ngasi phawbada ROP 2019 gi order thopi dabana ojasing gi wakal amadi sel thumda awapa piri maramaduna government hariba ROP asigi asumba order thoktriba phawba Association asina bosim musum kosim na loba examination singda yauraroi haina Phongdoklakle atopa pawamana News Live ki edition amada Dzukou Valley bu Nagaland gini haina Phongdoklakle Assam gi Guwahati da base toba paw channel News Live Northeast 24/7 na ngarang phong kiba Northeast India gi state singi manungda leiba pukning huraba mafam tarago humdoi gi photo ga konana paw amada yawba tungan state singi fajaraba mafam singi manungda Dzukou Valley Nagaland gini haiduna Phongdokre paw sina makha tana haibada Dzukou Valley bu Valley of Flowers haina khangnai haibaga lonena mafam asin Nagaland gi konung Kohima ga naknai haibu afam supali Dzukou Valley asi mahausa larimbi gi amasum adventure pukning lupsabasingi dreamland amani haibu afam su Phongdoklakle haina palli atopa pawamana winger driver amadigi heroine fare samuganda hatpada senaba miye amasu fagatkre Bisnupur commando gi team amana Moirang police station gi manung sanba Imphal ti dim lamigi Trong Laubi Kaithil da Lami da Asa Awok Sing Sek Tawbuda Angawa Masugi Tata Winger MN05C1168 Amadagi Yamlaba Mayai Kaba Chinjak Heroine Powder Gram Sanigo Humfuga Kona na Fari Haina Bisnupur District Police ki SP Hobson Sapam na Paumi Singa Unabada Phongdokle Amaromda Assam gi Golaghat Police Station gi Maikedi SP Dr. Robin Kumar na pirakiba pawgi matungina Susampur Police Station na PS asigi jurisdiction manungda lairamba Assam da samuganda hatpata sina bani haba miwema ngarang fogat pangamkre pharba miwe dugi maming Gosin bi khamko paw sei kuntraga manga kawbi sohairi atopa paw amana Foxo case sina badigi jela thamlakiba sei humfuga taruk suraba ahal ama High Court na bail pikre ngasidagi ne sei ani gi henbigi mamang February 4 English ngani taraga 8 gi nungthil pobopta matamdura masagi sei mapalomda ngairibi nupi masa amabu cycle senpham dukan amagi manungda thaba phamung amada cycle semliba masagi sei humfuga tarukrom suraba mi mana ikai khumnaba manghan bikhibani haiba thawdok ki matangda Imphal West District Police ki Women Police Station of Protection of Children from Sexual Offence Act 2012 ki section 4 gi makar lakhat case amaga mari lenena jail la thamlaki ba ahal asi High Court of Manipur na medical ground BLP kreso hairi hauki ba sagol sunumita High Court of Manipur gi justice MV Muralinder na
ꯂꯥꯎꯊꯣꯛꯈꯤꯕ ꯖꯁꯃꯦꯟ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯑꯃꯗ ꯕꯦꯜ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯣꯡꯊꯣꯡꯕꯝ ꯔꯥꯃꯦꯁ ꯆꯍꯤ 63 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯟ ꯅꯣꯗꯤꯌꯥ ꯀꯧꯏ ꯇꯦꯔꯥ ꯂꯧꯈꯣꯔꯛꯄꯝ ꯂꯩꯀꯥꯏ ꯃꯥꯏꯕꯤ ꯂꯩꯔꯛꯇꯒꯤꯅꯤꯁꯨ ꯍꯥꯏꯔꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯋꯥꯡꯃꯗ ꯊꯣꯛꯄ ꯄꯥꯎ ꯑꯃꯅ ꯃꯔꯛꯇꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯃꯇꯝ ꯈꯔ ꯍꯣꯜ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯏꯖꯤꯞꯇ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯃꯨꯁꯂꯤꯝ ꯕ꯭ꯔꯗꯔꯍꯨꯗꯀꯤ ꯃꯦꯝꯕꯔ 10 ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯕꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯀꯣꯔꯠꯅ ꯃꯇꯝ ꯈꯔ ꯍꯣꯜ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯤꯕ ꯔꯁꯟꯒꯤ ꯈꯥꯎꯗ ꯃꯣꯗꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯊꯝꯕꯥꯜ ꯃꯔꯀꯥ ꯌꯥꯎꯕ ꯕꯦꯅꯔ ꯁꯤꯖꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯀꯣꯚꯤꯗ-19ꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯅꯅꯕ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒꯔꯤꯕ ꯀꯜꯌꯥꯟ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯂꯦꯝꯅ ꯌꯦꯟꯊꯣꯛꯂꯤꯕ ꯔꯁꯟꯒꯤ ꯈꯥꯎꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯊꯝꯕꯥꯜ ꯃꯔꯀꯥ ꯁꯤꯝꯕꯣꯜ ꯌꯥꯎꯕ ꯕꯦꯅꯔꯁꯤꯡ ꯁꯤꯖꯤꯟꯅꯅꯕ ꯕꯤꯖꯦꯄꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯊꯣꯛꯆꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ